Online Manipur gi nungthilgi pawmiyeng tabiriba pumnamang pu thoilai shramna khurumjari ahanbada maruoiba paw Kuki khulda changsiluba mioi ahum rescue tawkhre lambi lana chalubadagi Kangpokpi district ki manung chana leiba gamgi fai Kuki khulda changsiluba mioi ahum Kangpokpi police na rescue tawraba matung Sengmai police station da khusinarkhre hairi makhoi ahum agyot ki mystery ngaktani hairi Kangpokpi police na kanba ngamkhraba makhoi ahum adudi Tagel kolom lekai dagi mangsa taba Muna Singh kunga manga apokpa M Danajit Sagolban Tera Lokrakpam Laikai dagi Kangjam Lukhit Singh kunga manga apokpa K.G.10 amadi Sagolban Tera Lokham Laikai dagi Naurem Nongdama Maite kunga manga Laikhidraba apokpa Brajamani Kawi hari makhoi ahum two-wheeler gari registration number MN01 AM8530 tongduna Sengmai police station manakta lakhibani adubu lambi onana Laikin Thabiromda chatkhibadagi Kangpokpi district lansilubani haina paw sina makha tari makha tarakpa update ta KCPMC Progressive na numit mangani gi manungda changjaraknaba khangalakre Patriots Day 2024 thoromga mari leinana Khumal Lampak Turf Ground da All Manipur Football Association Amfa na sinduna amadi media partner Mami TV network no oiduna pangthokhiba rock band concert adugi invitation da yauriba chief guest senior psychiatrist Dr. R.K. Lenin Singh All Manipur Football Association Amfa President Moirangthem Ratan Kumar Guest of Honor L. Sudrakanta Chairman Film Forum Manipur Innocent Aina Luchingba musician amadi sound Khongbasing numit mangani gi manungda changjaraknaba aina thingkhraba lalholuk KCPMC Progressive na thadorok pachero amana khangalagli makha tarakpa update ta Manipur kaibagi natraga Manipur thugaibagi wafam adu punsesina leiri makhai oithokloi haina Chief Minister N Biren Singha na phongdokhre har ghar tiranga ga mari leinana hapta kangjebungda pangthokpa bike rally lamthabagi thoromda saruk yaba lakpada wafam asi phongdokhibani makha tarakpa sidi Arambai Tengol gi luching pural kuronga makhuman gi update gi lokhocharake Amfa gi president ngarang 18 na UNLFP da sinakhre moi humwarak watemba tawraga sengdokhalagena hairakpadagi makha tarakpa update ta KCPMC Progressive na Meeoi ama maru kokpagi chairak Pikhre Patriots Day 2024 tharonga mari lenana Khumal Lampak Turf Ground da All Manipur Football Association Amfa na sinduna amadi media partner Mami TV network na oiduna pangthokhiba rock band concert aduda vocalist oikhiba Innocent Aigi vocalist Ras maru kokpagi chairak piri haina aina thingkhraba lalholu KCPMC Progressive na thadorokpa cherol amana khangalagli cherol asina makha tarduna hai kariguma mioi asina maru koklamdaba taragadi ahakpa chairak pigani haina cherol aduda palli ningsingba yabadi ngarang pangthokhiba rock band concert aduda inkhalagliba naha kayana ka henba thawong chathakibagi mayokta maikai kayadagi yaningdaba phongdok narakhiba leikhrabani makha tarakpa sidi Yaikhumba news tegi lokhotarake Amfa President Mami TV proprietor amadi musician Singh Fagatkhre ngarang pangthokhiba Patriots Day 2024 thoromga mari leinana Khumal Lampak Turf Ground da All Manipur Football Association Amfa na sinduna amadi media partner Mami TV network na oiduna pangthokhiba rock band concert aduda main accused oriba Amfa gi president Ratan Mami TV network proprietor Odit Kumar Ilangbam music tawriba Hemchandra amadi musician Singsu Fagatkhre hairi makha tarakpa update ta social media platform da Jiribam OC da ambush tawi haina sandogliba paw adu aranba pawni Jiribam gi OC Ibotombi sangafam da ambush tawri haiduna nongmai maru panba gari gi photo ama thagatuna social media platform da sandogliba adu yumfam yaudaba aranba pawni hairiba gari adu mamang thakta Mongbung area da ambush tawrakpada CRPF jawan ama leikhidabagi thokdok adugi photo ni miyamna sigumba tonga asi thajabidanaba appeal tawjari makha tarakpa update ta NH2 da pochai puduna lakpa gari thunglare National Highway 2 da lamdam asigi tangai fadana nongmada changdraba yadraba pochai puduna lakpa gari chamaga humpunithoi hariba lambi asida apanba yauduna pusallakre National Highway 37 da lambi gi hudongcha daba leiba maramna Imphal damna gari amada thoklakhidre security force na ching amasung tamda puna checkpoint chamaga sumna taruk hangduna achat awok sing check tawbada chingnaba mioi chaniga kunmapan fagatuna wahang pahon chathaki hairi makha tarakpada CM na luchingduna Yuvraj Briti Kendrojit amadi ipu thangal general gi khubamda haikaleka tamkhre isa isagi amadi rajniti gi oiba wakhalon thadok tuna leba asigi maru oiba issue singda puna thabak tawmina CCM Manipur thugaina bu honariba sing asi matau karamna thengnagani amadi ngauthokani haibasida aikhoi pumna mangna amatoina punsinba mathau tare isa isagi amadi rajniti gi oiba wakhalon thadok tuna leba asigi maru oiba issue singda puna thabak tawmina si haina Chief Minister N Biren haikhre wafam asi Manipur lenga na sinduna ngasi state ki thakta pangthokhiba chamaga kunthram doi suba athoba singi ningsing palan thoronga mari leinana Imphal gi hicham yaicham patta leiba Bir Dikendrojit ki ningsing khubamda Chief Minister na luchingduna hikal leka tamlaba matung wafam asi phongdokhibani
Ngasigi thauram aduda Manipur Lengaki Minister Sing, MLA Sing, Civil Society amadi Police ki makok thongba official Sing saruk yaki, loinana ahanba Manipur Rifles ki contingent amana athoba bir Kendra ki mafamda General Salute amadi gun salute pi duna ikai khumnaba utki, Chief Minister na makhata na phongdokhibada aikhoigi thauna pharaba ipa ipu singna yignabaga lanthengna duna mikha pona hinglamde amadi apunbagi Manipur gi saktam kaihandana thamlamni, loinana aikhoi khudingmak maihurol dagi ngasi Chamin thamina duna hingminnarakli asiguma Manipur gi apunba saktam asi kaidana thamnaba lamdam sigi rajniti tawriba sing civil society organization sing amadi miyamna ai gi haiba wakhalon asi thadoktuna ngasi athoba singi numit asina miyamda kari ithil piri kari hairi haibadu para ama tambi narasi Unity First haiba wakhalon asina mangda thamlasi aikhoina ngasi apunba Manipur ama oina thamduna punna hingminaba ngamlibasi matam adugi thauna faraba aikhoigi maraibak ningba ipaipusing aduna thambiramba amadi leba asibu ngakpi senbirambadagini haibasi kauthokloisi haiki panba yabadi kumja 1891 gi August 19 da British lenga ki mathakta lalhobagi maralda Yubras Briti Kendrajit amadi ipu thangal general nibu Faidangbungda fasi tawduna hatkiba numitpu ningsingduna manglam chattagi liklam kaidana ngasi phawba Manipur lengakna sinduna state ki thakta pangthokiba thawba singi ningsing numit thoram asi ngasi su hicham yai champata leiba thawba Briti Kendra ki aroiba yatakhiba mfamda pangthokibani thoram asi pangtholaba matungda Imphal gi Palace compound leiba Ipu Thangal General gi khubamda Chief Minister N Birena luchingduna Minister Sing MLA Sing amadi miyamna hikalaika tamduna mapung phaba ikai khumnaba utki makha tarakpa update Nauna district taret semkhibadu political ki khudong chaba longna banate miyam ki khudong chana ba yenglaga semkhibani ibobi Manipur da anauba district taret semkhibadu political ki oiba khudong chaba longna banate miyam ki khudong chaba yenglaga anauba district sing adu semkhibani haina hana gi chief minister Okram ibobina phongdokhre Manipur Pradesh Congress Committee na sinduna ngasi Imphal gi Congress Bhavan da pangthokhiba athauba sing iningsing numita paumising ga unabada wafam asi phongdoladuna CLP leader Okram ibobina makhata na hai anauba district sing semkhiba asi political gi oiba khudong chaba longnabra natraga miyam gi khudong chanaba lokhatkiba khongthang na haibasidi miyam na mayek sengna khangnarba wafamni khudam oina Jiribam asi Imphal East district ki manung chana lerambani matam aduda Jiribam gi miyam na kaya yamna khudong chadaba mayok naramgadage haibadu khanthabagi tangai fadaba lei matam aduda boundary adjustment committee ama semnaba cabinet ki ware fawa lawkhibani nakal amaromda Manipur gi irang asi loisinaba honabada prime minister unaduna wari sanaduna taksin si haibada ngamdribasi aikhoi pum namaki laibak thibani house na ware lawduna prime minister gi appointment lawnaba honaba haibasi house ki dignity so I haibasi khangi adubu pambai leraktabadagi khongthang asi lawnaba taksilakkhibani Dr Manmohan Singhana prime minister oiringaida Manipur University ki schedule draft reservation gi chayetnaba ama lakpadagi chief minister office tagi appointment lauduna prime minister unarba matungda issue adu yamna laina solve tawba ngamki mataw adugumna prime minister ga unaduna irang asi losinaba hotnaba ngamdribasi ikainingai ni tholiba irang asi da foreign aggression yaure haibasi mayek sengna khanglabani Manipur asi India gi saruk ama oibana foreign aggression gi issue asi thengnabada union lenga ki khut changbagi tangai phadaba lei Manipur asi India ki atopa state singa yengnabada law and order yauna sector khudingmakta phibam kaina sotharabi state ama oire Manipur lenga asi lon na hingba lenga oire lawseluba pusiluba mayam asi hawrakliba mirol singda ikoina sinaramgadawribani khalubada nungnangba poi haiki makha tarakpa update asidi editorial kalam okangla pawdagi lokhojarke ngasi athoba singi ningsing numitni August 19 asi Kanglaipak Manipur khunai senglaba amadi khunai asigi puwari da munai draba mayekna iduna lengna lehogadauriba numitni ing kumja 1891 gi numit asidani aikhogi athoba ipai pusingna maraiba ki damang ning tamba ngakna fangsi gi sagai kaduna thawaina pontha pikhiba amadi furup asina ning tamba bu kaya gi matik nungsibage haibadu malengi miyamda utkibani maraiba ki ning tamba ngakna ba thawaina pontha pikhiba aikhogi athoba laioi khraba ipai pusing aduda aikhoina ikai khumnab utpa fawba athingba thamduna chahi Humfudara mapanrom thamlaklaba matung ing kumja 1970 dagi hoduna chahi khuding August 19 da athauba singi numini haiduna pangthokpa horakhi ngasi August 19 bo athauba singi ningsing numin pangthokthuna laioi khraba ipai pu singda koknona ikai khumnaba utpaga loinana thoramasi pak sanna pangthoknari Manipur lengakna athauba singi ningsing numit ing kumja 1970 dagi pangthokpa horakhiba puwari gi thodok adu karamna thokkibage haibadu nahongna ningsingba yai matam adugi loilam sandokpagi wakhal
ꯂꯣꯠꯁꯤꯜꯂꯒ ꯂꯥꯂꯣꯟꯕꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯂꯩꯕꯥꯛ ꯃꯆꯥꯁꯤꯡꯒꯤ ꯂꯩꯉꯥꯛꯂꯣꯟꯗ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯕ꯭ꯔꯤꯇꯤꯁꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯍꯧꯔꯛꯈꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡꯒꯤ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯇꯤꯟꯅꯗꯕꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯂꯝ ꯃꯆꯦꯠ ꯃꯆꯦꯠ ꯑꯣꯏꯅ ꯂꯧꯁꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯂꯣꯏꯂꯝ ꯁꯟꯗꯣꯔꯛꯈꯤ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯀꯪꯂꯩꯄꯥꯛꯀ ꯃꯔꯨ ꯃꯄꯥꯡ ꯑꯣꯏꯅ ꯃꯇꯝ ꯁꯥꯡꯅ ꯃꯔꯤ ꯊꯝꯂꯛꯈꯤꯕ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯈꯣꯏꯒꯤ ꯂꯣꯏꯂꯝ ꯁꯟꯗꯣꯛꯅꯕꯒꯤ ꯇꯥꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯔꯛꯈꯤ꯫ ꯏꯪ ꯀꯨꯝꯖꯥ 1886ꯀꯤ ꯃꯦ ꯊꯥꯗ ꯅꯤꯡꯊꯧ ꯆꯟꯗ꯭ꯔꯀꯤꯔꯇꯤꯅ ꯅꯣꯡꯒꯥꯈꯤꯕꯗꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣꯁꯤꯡꯒꯤ ꯃꯔꯛꯇ ꯅꯥꯛꯄꯥꯛ ꯑꯅꯤ ꯊꯣꯔꯛꯈꯤ꯫ ꯏꯪ ꯀꯨꯝꯖꯥ 1890ꯒꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗ ꯀꯣꯅꯨꯡ ꯂꯥꯜꯍꯧ ꯊꯣꯛꯈꯤ꯫ ꯃꯇꯝ ꯀꯨꯏꯅ ꯇꯥꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯔꯛꯂꯕ ꯕ꯭ꯔꯤꯇꯤꯁꯅ ꯂꯥꯜꯍꯧ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤ꯫ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯀꯨꯝꯕ ꯑꯊꯧꯕ ꯂꯩꯕ ꯃꯔꯩꯕꯥꯛ ꯅꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯈꯣꯏꯒꯤ ꯂꯣꯏꯂꯝ ꯁꯟꯗꯣꯛꯅꯕꯒꯤ ꯂꯝꯕꯤꯗ ꯈꯨꯔꯧ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯕ꯭ꯔꯤꯇꯤꯁꯁꯤꯡꯅ ꯍꯥꯟꯅꯅ ꯈꯪꯉꯤ꯫ ꯃꯍꯥꯛꯄꯨ ꯄꯥꯝꯕꯩ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯐꯥꯕ ꯍꯥꯏꯕꯁꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯑꯄꯥꯝꯕ ꯑꯣꯏꯈꯤ꯫ ꯗꯔꯕꯥꯔ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯅꯃꯥꯗ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯄꯨ ꯐꯥꯅꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡꯁꯤꯡ ꯃꯍꯩ ꯌꯥꯜꯂꯛꯇ꯭ꯔꯕꯗ ꯌꯨꯕꯔꯥꯖ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯀꯤ ꯌꯨꯝꯗ ꯕ꯭ꯔꯤꯇꯤꯁꯅ ꯂꯥꯟꯊꯥꯈꯤ꯫ ꯂꯥꯟꯗꯥꯔꯨꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯐꯣꯜ ꯑꯣꯏꯅ ꯑꯁꯥꯝꯒꯤ ꯆꯤꯐ ꯀꯃꯤꯁꯅꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯖꯦꯟꯠ ꯌꯥꯎꯅ ꯁꯥꯍꯦꯕ 5 ꯃꯔꯩꯕꯥꯛ ꯅꯤꯡꯕ ꯃꯤꯈꯥꯄꯣꯟꯕ ꯄꯥꯝꯗꯕ ꯑꯊꯧꯕꯁꯤꯡꯒꯤ ꯃꯈꯨꯠꯇ ꯇꯥꯗꯨꯅ ꯑꯉꯥꯡ ꯑꯣꯜꯍꯟꯈꯤ꯫ ꯕ꯭ꯔꯤꯇꯤꯁꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯃꯈꯣꯏꯒꯤ ꯂꯣꯏꯂꯝ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯋꯥꯈꯜꯒ ꯂꯣꯏꯅꯅ ꯂꯥꯟ ꯂꯧꯊꯣꯛꯇꯨꯅ ꯃꯥꯏꯀꯩ ꯑꯍꯨꯝꯗꯒꯤ ꯄꯥꯛ ꯆꯥꯎꯔꯕ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜꯁꯤꯡꯒ ꯂꯣꯏꯅꯅ ꯐꯨꯖꯤꯜꯂꯛꯈꯤ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯂꯥꯟꯊꯦꯡꯅꯈꯤꯕ ꯑꯗꯨꯗ ꯃꯔꯩꯕꯥꯛ ꯅꯤꯡꯕ ꯑꯊꯧꯕ ꯀꯌꯥꯅ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯗꯨꯅ ꯃꯔꯩꯕꯥꯛꯄꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯝꯅ ꯂꯧꯖꯩ ꯍꯥꯏꯕꯗꯨ ꯕ꯭ꯔꯤꯇꯤꯁꯁꯤꯡꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯠꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯈꯨꯀꯟ ꯄꯥꯡꯒꯜꯂꯕ ꯅꯨꯃꯤꯠ ꯇꯥꯗꯦ ꯍꯥꯏꯅꯕ ꯕ꯭ꯔꯤꯇꯤꯁꯀꯤ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯃꯁꯤꯡ ꯍꯦꯜꯂꯕ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯊꯧꯅꯥ ꯐꯅ ꯂꯥꯟꯊꯦꯡꯅꯗꯨꯅ ꯐꯨꯔꯨꯞꯀꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯉꯥꯛꯈꯤ꯫ ꯈꯥ ꯅꯣꯡꯄꯣꯛ ꯑꯦꯁꯤꯌꯥꯗ ꯃꯄꯥꯡꯒꯜ ꯂꯩꯅ ꯃꯅꯤꯡ ꯇꯝꯖꯈꯤꯕ ꯃꯅꯤꯄꯨꯔ ꯑꯦꯄ꯭ꯔꯤꯜ 27, 1891 ꯏꯪꯗꯒꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯈꯥ ꯄꯣꯟꯕ ꯍꯧꯈꯤ꯫ ꯕ꯭ꯔꯤꯇꯤꯁꯁꯤꯡꯒꯤ ꯃꯈꯨꯠ ꯆꯜꯂꯕ ꯑꯊꯧꯕꯁꯤꯡꯕꯨ ꯃꯃꯤꯡꯇꯒꯤ ꯑꯣꯏꯕ ꯋꯥꯌꯦꯜ ꯆꯠꯊꯗꯨꯅ ꯃꯍꯥꯔꯥꯅꯤ ꯚꯤꯛꯇꯣꯔꯤꯌꯥꯒꯤ ꯃꯊꯛꯇ ꯂꯥꯜꯍꯧꯏ ꯍꯥꯏꯕꯒꯤ ꯃꯔꯥꯜꯗ ꯅꯤꯡꯊꯧ ꯀꯨꯂꯆꯟꯗ꯭ꯔ, ꯌꯨꯕꯔꯥꯖ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯅ ꯆꯤꯡꯕꯗ ꯃꯔꯥꯜ ꯁꯤꯖꯤꯟꯗꯨꯅ ꯑꯣꯒꯁ꯭ꯠ 16ꯗ ꯌꯨꯕꯔꯥꯖ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯑꯃꯗꯤ ꯖꯦꯅꯔꯦꯜ ꯊꯪꯒꯥꯜ ꯑꯅꯤꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯄꯥꯛ ꯍꯥꯏꯅ ꯈꯪꯅꯕ ꯐꯩꯗꯥꯕꯨꯡꯗ ꯐꯥꯡꯁꯤ ꯇꯧꯗꯨꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯇꯣꯛꯄꯤꯈꯤ꯫ ꯑꯗꯨꯒ ꯅꯤꯔꯟꯖꯟ ꯁꯨꯕꯦꯗꯥꯔ ꯀꯖꯥꯎ ꯑꯃꯗꯤ ꯆꯤꯔꯥꯏ ꯅꯥꯒꯥꯕꯨꯅ ꯃꯅꯤꯄꯨꯔꯒꯤ ꯀꯩꯁꯨꯝꯁꯪ ꯖꯦꯜꯗ ꯐꯥꯡꯁꯤ ꯇꯧꯗꯨꯅ ꯍꯥꯠꯈꯤ꯫ ꯅꯤꯡꯊꯧ ꯀꯨꯂꯆꯟꯗ꯭ꯔ ꯑꯃꯗꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣꯅ ꯆꯤꯡꯕ ꯑꯊꯧꯕ 22ꯕꯨꯅ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃ ꯀꯂꯥꯄꯥꯅꯤꯗ ꯂꯣꯏ ꯊꯥꯈꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯈꯥ ꯇꯝꯕ ꯉꯥꯛꯅꯕꯒꯤꯗꯃꯛ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡ ꯌꯥꯎꯅ ꯌꯨꯕꯔꯥꯖ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯑꯃꯗꯤ ꯊꯪꯒꯥꯜ ꯖꯦꯅꯔꯦꯜ ꯑꯅꯤꯕꯨ ꯐꯥꯡꯁꯤ ꯇꯧꯗꯨꯅ ꯍꯥꯠꯈꯤꯕ ꯑꯣꯒꯁ꯭ꯠ 16 ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯃꯔꯩꯕꯥꯛ ꯅꯤꯡꯕ ꯑꯊꯧꯕꯁꯤꯡꯒꯤ ꯅꯤꯡꯁꯤꯡ ꯅꯨꯃꯤꯠ ꯍꯥꯏꯅ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯄꯥꯡꯊꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯤ꯫